ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯕꯣꯛ ꯏꯕꯦꯂꯩꯒꯤ ꯚꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯕꯣꯛ ꯏꯕꯦꯂꯩꯒꯤ ꯚꯨꯠ꯫ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯕꯦꯂꯩꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯏꯕꯦꯂꯩꯅ ꯑꯃꯥꯏꯕ ꯕꯨꯒꯨꯟꯗ "ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯨ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯖꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯣꯍꯣꯟꯗꯨ ꯏꯀꯟ ꯀꯟꯈꯠꯇꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ?" ꯏꯕꯦꯂꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥ ꯍꯪꯂꯤꯕ ꯑꯃꯥꯏꯕ ꯕꯒꯨꯟꯅ "ꯏꯕꯦꯝꯃ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯊꯕꯛ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯌꯥꯟꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯁꯤ ꯍꯥꯏꯗꯅ꯫ ꯏꯕꯨꯡꯉꯣ ꯃꯣꯍꯣꯟꯒꯤ ꯍꯛꯆꯥꯡꯁꯤ ꯊꯣꯏꯗꯣꯛꯅ ꯏꯀꯟ ꯀꯟꯈꯠꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯔꯁꯤ꯫ ꯌꯥꯁꯦ, ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯁꯤꯗꯩꯁꯤꯗ ꯌꯦꯛꯂꯤꯕ ꯁꯤꯒꯤ ꯂꯥꯏꯌꯦꯛꯁꯤ ꯃꯁꯤ ꯅꯪꯅ ꯆꯤꯟꯐꯥ ꯄꯨꯁꯜꯂꯣ꯫ ꯑꯗꯨꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏꯌꯦꯛꯁꯤ ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯃꯣꯍꯣꯟꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯒꯤ ꯃꯌꯥꯏꯗꯨꯃꯛꯇꯗ ꯃꯁꯤꯒꯤ ꯂꯥꯏꯌꯦꯛ ꯑꯁꯤ ꯅꯍꯥꯛꯅ ꯌꯦꯛꯂꯦ ꯍꯥꯏꯔꯦꯔꯒ ꯃꯗꯨꯗꯩꯗꯨꯗ ꯅꯍꯥꯛꯅ ꯃꯈꯥ ꯑꯗꯨꯗ ꯆꯦꯡꯅꯦ, ꯑꯗꯨꯗꯒꯤ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕꯅꯦ, ꯑꯗꯨꯒ ꯂꯩ ꯍꯪꯒꯄꯥꯜꯅꯦ ꯇꯧꯔꯒ ꯀꯠꯂꯨ꯫ ꯑꯗꯨꯗꯨꯒ ꯁꯤꯗ ꯏꯔꯤꯕ ꯂꯥꯏꯔꯣꯟꯁꯦ ꯃꯁꯤ ꯅꯪꯅ ꯐꯥꯒꯗꯕꯅꯤ." "ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯏꯕ ꯄꯥꯕꯁꯨ ꯍꯩꯇꯅ." ꯏꯕꯦꯂꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯒꯨꯟꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯤꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦ, ꯅꯍꯥꯛ ꯆꯤꯟꯐꯥ ꯐꯥꯅꯕ ꯍꯣꯠꯅꯧ" ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯍꯟꯖꯤꯟ ꯍꯥꯏꯔꯤ꯫ ꯂꯩꯋꯥ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯏꯁꯥꯡ ꯁꯥꯡꯗꯦ, ꯏꯇꯦꯟ ꯇꯦꯜꯂꯤ꯫ ꯏꯕꯦꯂꯩ ꯂꯩꯋꯥ ꯑꯗꯣ ꯍꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯣꯍꯣꯟꯒꯤ ꯃꯅꯥꯛ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯒꯨꯟꯅ "ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯅꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯤ ꯀꯟꯅꯤꯡꯗꯨꯅ ꯇꯧꯔꯤꯕ ꯃꯆꯥ ꯑꯃ ꯃꯁꯨ ꯑꯃ ꯂꯩꯗꯅ ꯃꯈꯣꯏꯅ ꯍꯤꯡꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯈꯔ ꯍꯤꯡꯒꯕꯗꯤ ꯌꯥꯔꯤ, ꯀꯣꯛ ꯁꯤꯈꯤꯒ ꯂꯩꯇꯦꯅꯦ." ꯕꯨꯒꯨꯟꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯍꯧꯔꯤꯕꯗꯨ ꯏꯕꯦꯂꯩꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯏꯕꯦꯂꯩ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯣꯍꯣꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ "ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯅꯪꯕꯣ? ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ." "ꯍꯣꯏ, ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦꯗ." ꯃꯣꯍꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯕꯨꯒꯨꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ "ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯍꯟꯇꯃꯨꯛꯅ ꯑꯃꯨꯛ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯀꯥꯡꯈꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯊꯣꯛꯎ ꯍꯥꯏꯔꯛꯂꯤ ꯍꯥꯏꯗꯨꯅ ꯇꯝꯕꯗ ꯃꯣꯍꯣꯟꯅ "ꯀꯥꯡꯈꯗꯕꯨ ꯅꯄꯥ ꯀꯅꯥꯅ ꯂꯥꯏ ꯈꯣꯏꯔꯝꯅꯩ ꯍꯥꯏꯗꯨꯅ" ꯆꯩꯔꯤ꯫ ꯏꯕꯦꯂꯩꯅ "ꯃꯤꯅ ꯇꯧ ꯍꯥꯏꯔꯛꯂꯕꯅꯤꯅ ꯇꯧꯕ ꯇꯥꯕꯅꯤ. ꯑꯩ ꯂꯩꯋꯥꯗꯣ ꯀꯥꯎꯈꯤꯕ ꯇꯥꯔꯦ, ꯍꯧꯖꯤꯛ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯃꯣꯍꯣꯟꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ "ꯅꯪꯒꯤꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧ ꯍꯥꯏꯔꯛꯄꯔꯅꯦ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯏꯕꯦꯂꯩꯅ "ꯑꯗꯨꯗꯤ ꯈꯪꯗꯦ, ꯃꯍꯥꯛꯅ ꯀꯥꯡꯈꯗ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯃꯨꯗꯪ ꯍꯥꯏꯔꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ "ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯨꯄꯤ, ꯅꯨꯃꯤꯗꯥꯡꯗꯔ ꯅꯨꯡꯊꯤꯜꯗꯔ ꯑꯌꯨꯛꯇꯔ ꯍꯥꯏꯕꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯇꯝꯗꯨ ꯍꯪꯂꯛꯀꯗꯕꯅꯤꯅꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯗꯣꯛꯇꯔꯗꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯒꯅꯤ ꯍꯪꯂꯛꯇꯕꯒ ꯆꯞ ꯃꯥꯟꯅꯩꯗꯀꯣ ꯅꯪꯒꯤꯗꯣ." ꯑꯗꯨꯝꯅ ꯃꯣꯍꯣꯟꯅ ꯍꯥꯏꯔꯛꯄꯗ ꯏꯕꯦꯂꯩꯅ "ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯀꯥꯎꯈꯤꯕ ꯇꯥꯔꯦ, ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯤꯉꯩ ꯑꯁꯤꯗ ꯍꯧꯖꯤꯛ ꯈꯣꯏꯔꯝꯊꯣꯛꯎꯁꯤ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯍꯣꯟꯅꯗꯤ "ꯃꯥꯏꯕꯗ ꯍꯪꯂꯨꯈꯣ, ꯀꯔꯝꯕ ꯃꯇꯝꯗ ꯈꯣꯏꯔꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯨꯈꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯕꯦꯂꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯕꯨꯒꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫
ꯕꯨꯒꯨꯟꯒꯤ ꯃꯅꯥꯛ ꯆꯧꯔꯕꯗ ꯏꯕꯦꯜ ꯂꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯈꯣꯏꯔꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯒꯨꯟꯅꯁꯨ ꯑꯩ ꯃꯗꯨ ꯍꯥꯏꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯞ ꯆꯥꯅ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯃꯣꯍꯣꯟꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯁꯦ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯩꯃꯥꯡꯅ ꯌꯦꯠꯂꯤꯕꯁꯤ, ꯑꯗꯨꯅ ꯂꯩꯃꯥꯡ ꯈꯣꯏꯔꯝꯕꯗꯤ ꯑꯍꯤꯡꯗ ꯈꯣꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯏꯕꯦꯜ ꯂꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯣꯍꯣꯟꯗ ꯑꯍꯤꯡꯗ ꯈꯣꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯣꯍꯣꯟ ꯏꯕꯦꯜ ꯂꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯑꯍꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯃꯣꯍꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯁꯤ ꯃꯔꯛ ꯃꯔꯛꯇ ꯃꯀꯣꯛ ꯉꯥꯎꯕ ꯑꯃꯗꯤ ꯃꯀꯣꯛ ꯆꯤꯛꯄ, ꯁꯣꯔ ꯐꯨꯟꯕ ꯑꯃꯗꯤ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯕ, ꯇꯟꯊꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯗ꯭ꯔꯤꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯥꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯜ ꯂꯩꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯕ ꯑꯃꯗꯤ ꯀꯩꯅꯣꯝꯇ ꯑꯣꯏꯔꯕꯁꯨ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯍꯤꯡꯂꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯣ ꯄꯥꯈꯜ ꯑꯣꯏꯅ ꯁꯥꯕ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯏꯕꯦꯜꯂꯩ ꯑꯃꯗꯤ ꯃꯣꯍꯣꯟ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯈꯤꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯄꯤꯕꯤꯕꯅꯤ꯫ ꯍꯌꯦꯡ ꯃꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯦ ꯃꯈꯣꯏꯅ ꯂꯝꯄꯥꯛ ꯁꯥꯗꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯕ ꯁꯥꯗꯣꯛꯀꯦꯔꯥ ꯑꯃ ꯇꯧꯒꯗꯧꯔꯤꯕ ꯂꯩꯀꯥꯏꯒꯤ ꯂꯝꯅꯤ꯫ ꯃꯈꯣꯏꯗꯤ ꯁꯤꯈ꯭ꯔꯒ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯐꯝ ꯑꯁꯤꯗ ꯏꯕꯦꯜꯂꯩ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯣꯍꯣꯟꯕꯨ ꯂꯥꯌꯦꯡꯗꯨꯅ ꯃꯇꯝ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯊꯦꯡꯖꯜꯂꯛꯂꯕꯗ ꯏꯕꯦꯜꯂꯩꯅ ꯑꯃꯥꯏꯕ ꯕꯨꯒꯨꯟꯅ ꯍꯥꯏꯔꯛꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯃꯣꯍꯣꯟꯒꯤ ꯀꯥꯡꯈꯒꯤ ꯃꯌꯥꯏꯗꯨꯃꯛꯀꯗ ꯊꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕ ꯂꯣꯏꯔꯒ ꯈꯣꯏꯔꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯣꯍꯣꯟꯗ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ, ꯁꯣꯔꯁꯦ ꯐꯨꯟꯕ ꯍꯦꯟꯒꯠꯂꯤ, ꯀꯨꯏꯔꯔꯣꯏꯗ ꯍꯥꯏꯗꯨꯅ ꯃꯣꯍꯣꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯡꯈ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯕꯦꯜꯂꯩ ꯁꯠ ꯄꯥꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯠꯂꯤꯕꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯖꯔꯤꯕ, ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯍꯧꯗꯣꯡ ꯑꯃꯣꯝ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯃꯅꯝ ꯅꯝꯗꯨꯅ ꯆꯥꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩꯅ "ꯍꯥꯏ, ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ, ꯑꯔꯥꯡꯕꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯧꯗꯣꯡ ꯑꯗꯣ ꯏꯕꯦꯜꯂꯩꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ ꯈꯣꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯏꯕꯦꯜꯂꯩꯁꯨ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯃꯣꯍꯣꯟꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯏꯕꯦꯜꯂꯩ ꯃꯣꯍꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯎꯏꯊꯈ꯭ꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯣꯍꯣꯟꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯕꯦꯜꯂꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯉꯔꯥꯡ ꯃꯍꯥꯛꯅ ꯈꯣꯏꯔꯝꯂꯤꯕ ꯂꯥꯏ ꯑꯗꯣ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯍꯣꯟꯅ "ꯍꯩ, ꯄꯥꯛꯅꯁꯨ ꯍꯔꯥꯎꯈꯤꯅꯨꯀꯣ, ꯑꯩꯁꯦ ꯈꯇꯪ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯁꯤꯃꯛꯅ ꯑꯩ ꯁꯣꯏꯗꯅ ꯐꯔꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ"꯫ "ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ? ꯍꯧꯖꯤꯛ ꯈꯔ ꯀꯟꯈꯠꯂꯛꯂꯕꯅꯤꯅ ꯑꯁꯨꯝ ꯀꯟꯈꯠꯂꯛꯂꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯔꯛꯂꯤ꯫ ꯏꯕꯦꯜꯂꯩ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯄꯨ ꯃꯣꯍꯣꯟ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏ ꯍꯪꯕ ꯂꯥꯛꯂꯤꯕ ꯖꯥꯠꯅꯤ꯫ ꯃꯣꯍꯣꯟꯅ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯤꯊꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯀ꯭ꯂꯕꯅ ꯇꯧꯔꯛꯄ ꯊꯕꯛ, ꯋꯥꯏꯁꯤꯠ ꯋꯥꯏꯔꯦꯝ ꯑꯃꯗꯤ ꯍꯤꯡꯒꯣꯜ ꯁꯝꯕꯟ, ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯑꯃꯗꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯁꯦꯡꯕ ꯄꯨꯝꯅꯃꯛꯇ ꯃꯣꯍꯣꯟꯅ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯣꯍꯣꯟꯅ ꯇꯥꯟꯖꯔꯨꯕ ꯁꯦꯟ ꯐꯥꯎꯕ ꯀ꯭ꯂꯕꯀꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯁꯦꯟ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯠꯊꯣꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯣꯍꯣꯟ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯍꯥꯁꯤꯡ, ꯀ꯭ꯂꯕꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯍꯪꯂꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯀꯥꯏꯒꯤ, ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯂꯥꯛꯇꯨꯅ ꯃꯣꯍꯣꯟꯒꯤ ꯑꯅꯥꯕꯗꯨ ꯍꯪꯂꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯄꯩꯁꯥꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯆꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯩꯁꯥ ꯈꯔ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯣꯍꯣꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯤ꯫
ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯗꯒꯤ ꯃꯣꯍꯣꯟꯗꯣ ꯃꯁꯥ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯣꯍꯣꯟ ꯐꯅ ꯀꯨꯏꯅ ꯐꯃꯨꯡꯗ ꯑꯅꯥ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯗꯒꯤ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜ-ꯏꯄꯥꯜ ꯊꯣꯛꯇꯨꯅ ꯐꯝꯕ ꯈꯒꯗꯤ ꯉꯝꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯍꯣꯟ इखंग खंगौदना मसादो खंगसोल अमुक सोंजल्लकपदगी महाक हौगत कागपा ngamdana हानगी फिबमदा अमुक लैख्रे। इबेलै मोहन की खनबदा मथ्वा यामना वाजरमी करिगुमदा मोहनसु महाकु थादोक्तुना सत्किबा थोक्लबदी महाकति मतोंता कनागा लेहौगनि खलबदा महाक इपाई थबाइरी। मसेगी मतुंग मतमदे असुम हौखिबना मोहन नोमनोमगी अनाबा हेंजल्लखी। क्लबकी नहासिंग अदुनसु हॉस्पिटल पुदुना लायेंबिखी अदुबु मोहन हंतमुक्ति इकन कनखलु हाइबि यादी। मयुम लोमदा पुथरकलगा इबेलैना सेवा सेवी तौदुना लैरी। क्लब की नहासिंग अदुसु अदुमंगाई नुंति खुदिंगिदी लाकपा ngamdabaniना मरक मरकता खरा लाकलंबदो हौजिक्ति लाखिद्रि लेकाइगी थबक चिनबगा। इबेलै महौसागी महौसा लेकाइ अदुगी अमाइबा बुगुनगी मयुमदा लाकली। बुगुनना नकोइना डॉक्टर येंगुरिबदो ख्वाइदगी फत्तबा थबकनी। नकोइगी अनाबा सिदी डॉक्टर येंगदबा अनाबा नत्ति। नकोइना डॉक्टर येंगलुबदो हेना लाई अदुता करेमनबु ओइना थोक्लनी। नकोइगी मोहनदुदा येलिबा लाई असिदी मोहनबु लौबु लाकपा लाइनी। करिगिदमक्ता लोइना डॉक्टर येंगलिबनो लायेंग अदो माइबगी लायेंगनी माइबना ताइनरगा कदादा फगदबनी हाइदुना इबेलैदा हाइरी। मतम अदुता इबेलैना अदु ओइरबदी फरे। अनाबसे फरनबा मथंग करी तौगदबनो हाइदुना इबेलैना हंगली। मफम अदु ताबदा बुगुन ngahakang munna wakhan khallabagi tungta ibelai da wafam ma haudurakli ibelai nang ni na puroi basi sungsoi sodana phagadaba mawong ama khaktang di lei hairiba mawong ngasi na hangna pangthokpa taragati ngahaki na puroi ba mohon sei sungsoi sodana phagadoribani karino hairiba sibo kari wafam no ngahan makhairi sung hai haidi ojasu ibema मफम अने थोगे हाइबदो हिंगमदबा इबेबना दारगा मोहना कलंबो ओइबा तारगती थबक सिंगाना पांगथोकपा यारबनी अदुबु इबेमदी नुपीनीदो अदुमना हाइरकपदुता इबेलैना करी वफम ओइरबनो आई सोदना तौजगे हाइरी मतम मदुदा बुगुनना मिरक नरक येंदुना हाइरई इबेमा सुमदौरसी नंगी नपुरोइबसे मतम खरा हिंगननबगीदमक्ता नहाक लाई अमा कौथोकले हायरगा लाई अदो नहाना ताइनरगा मरुदगी नहाना मोहन के थवाई मिरेलसी कखल हनगदबनी अदुमना हाइरकपदुता इबेलै करिनो हारिबसिबो आइबु लाई सनो हारिबरा हाइदुना हंगी मतम मरुदा बुगुनना नते मसिदि नाहना उरुदबा लाइनी तौगदरिबा पूजा असि खरे लुबगी वानी हाइदुना हाइरी अदुगा करिगुम्बा मसिना सोइकिबा थोक्लबदी नखोइगी इमुंग सावाफमदा तागदौरिबनी हाइदुना इबेलैदा खंगहल्ली मतम अरोता इबेलै ngahakang wakhal khalli wakhan khanba yaba khallabagi tungta karigumba soiduna sikhrabasu kaisu kaiba leitri madudi honarambadi mathau tai haiduna ibelaina bugunda phare kari karam tawgadabano kari puja changadabano haiduna hangakli matam maruda bugunna haudong amubi changani ko aduduga thoidring amuba अदुगे मतुंगदा मैताल अमुबा आइबदी मै इक्रिबा मैताल अदुगे मतुंगदा से मसिदैसिदा याउरिबा पोसक्सिमा चंगदिको करी पोसन सिबो हाइदना बुगुनदा हंगबदा बुगुनना मसिना हाना खंगलबदी छोदना किरगनी अदुना खंगलुरगनु मसिगे ममनजी खर तांगी आगु पीबा ngamgadro हाइदना हंगलुबदा इबेलैना कदाइदगी वानोता हौजिक की जाने ngaifo leitraba aina kadaidagi paisa na pigedoribano haiduna hangi matam aduta bugunna farese masai na hanu matam khara wairo aduga porau aduga puja tawbagi mawong du taklagi asum na hairakpada ibelaina haudong amubi ma changane hairibadu karida changadoribano haiduna hangi matam aduta bugunna aduni de aina talakadoribase haiduna lai khurambagi mawong mato amadi matam mado talakli makhoigi yumki awang thangba maikaigi maningi yena kha amada tawgadaba thabakni maduti laimai adutta nahakna thang suri amana
ꯃꯁꯤꯗꯩꯁꯤꯗ ꯂꯥꯏꯌꯦꯛ ꯑꯃ ꯌꯦꯛꯀꯗꯕꯅꯤ꯫ ꯂꯥꯏꯌꯦꯛ ꯑꯁꯤ ꯅꯍꯥꯛꯅ ꯍꯦꯛ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯟꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯌꯦꯛ ꯑꯁꯤ ꯌꯦꯛꯄ ꯂꯣꯏꯔꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯂꯥꯏꯌꯦꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯍꯟꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯂꯩꯋꯥ ꯑꯁꯤ ꯁꯣꯟꯒꯗꯕꯅꯤ꯫ ꯂꯩꯋꯥ ꯑꯁꯤ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯕꯒ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯗꯣ ꯋꯥ ꯉꯥꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯈꯪꯒꯅꯤ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯧꯗꯣꯡ ꯑꯗꯨꯗ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯅꯤꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯄꯤꯕꯤꯔꯛꯂꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯇꯕꯤꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯆꯠꯈ꯭ꯔꯒ ꯃꯣꯍꯣꯟꯒꯤ ꯐꯃꯨꯡꯗ ꯆꯣꯡꯈꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯄ ꯌꯥꯏ, ꯐꯕ ꯑꯃ ꯐꯠꯇꯕ ꯑꯃ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯗꯤ ꯍꯦꯟꯅ ꯐꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯅ ꯃꯣꯍꯣꯟꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯈꯤꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯥꯞꯄ ꯂꯥꯛꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯊꯣꯛꯄ ꯂꯥꯛꯄ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯛꯇꯕꯅꯤꯅ꯫ ꯋꯥ ꯉꯥꯡꯂꯛꯄꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯅꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯗꯤ ꯇꯧꯒꯗꯧꯔꯤꯕ ꯄꯨꯖꯥ ꯑꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯍꯩ ꯌꯥꯟꯕ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯍꯥꯛ ꯆꯠꯈꯤꯅꯕ ꯇꯧꯔꯣ꯫ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯅꯍꯥꯛ ꯐꯅꯕ ꯇꯧꯔꯣ꯫ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯏꯕꯦꯜꯂꯩꯗꯣ ꯕꯒꯨꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯜꯂꯩ ꯄꯥꯛ ꯍꯦꯛ ꯐꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯦꯜꯂꯩꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯋꯥ ꯑꯗꯣ ꯇꯝꯂꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯕꯦꯜꯂꯩ ꯕꯒꯨꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯋꯥ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯝꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯩꯔꯤꯕꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯦꯛꯇꯃꯛ ꯁꯣꯏꯕꯒꯨꯝ ꯍꯦꯛ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯣ ꯁꯦꯝꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯕꯒꯨꯟꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯦꯜꯂꯩꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯇꯦ, ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯒꯨꯟꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯃꯍꯥꯛ ꯊꯤꯕꯤꯔꯛꯀꯦ, ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯍꯥꯏꯔꯗꯨꯅ ꯏꯕꯦꯜꯂꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯒꯨꯟꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯃꯍꯥꯛꯅ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯏꯕꯦꯜꯂꯩꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯣꯍꯣꯟꯅ ꯏꯕꯦꯜꯂꯩꯗ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯃꯥꯏꯕ ꯕꯒꯨꯟꯗꯨ ꯀꯧꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯒ ꯀꯔꯤꯒꯤ ꯀꯧꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩꯅ ꯑꯃꯥꯏꯕ ꯕꯒꯨꯟ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒꯤ ꯁꯪꯗꯦ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯦꯜꯂꯩꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯣꯍꯣꯟꯅ ꯏꯕꯦꯜꯂꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯄꯨꯖꯥ ꯑꯁꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯍꯣꯟꯗꯣ ꯃꯍꯥꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯇꯥꯏꯕꯪ ꯊꯥꯗꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩ ꯑꯃꯥꯏꯕ ꯕꯒꯨꯟꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯄꯥꯏꯔꯗꯨꯅ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯦꯅꯈꯥꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯏꯔꯛ ꯅꯥꯏꯔꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯕꯦꯜꯂꯩꯅ ꯃꯍꯥꯛꯅ ꯁꯣꯔꯤ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯥꯏꯌꯦꯛ ꯑꯃ ꯌꯦꯛꯂꯤ꯫ ꯃꯗꯣ ꯃꯤꯒꯤ ꯃꯑꯣꯡ ꯍꯥꯏꯔꯞ ꯃꯥꯟꯅ ꯌꯦꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯦꯡꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯐꯝꯍꯜꯂꯤ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯦꯜꯂꯩ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯋꯥ ꯁꯣꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯀꯥꯎꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯀꯥꯎꯒꯟꯕ ꯖꯒꯥ ꯑꯗꯨꯗ ꯀꯥꯎꯊꯣꯔꯛꯄꯗꯨꯗ ꯏꯕꯦꯜꯂꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯁꯦꯔꯥꯟꯅꯅ ꯍꯥꯏꯕ ꯑꯃ ꯍꯦꯛ ꯂꯠꯄ ꯖꯒꯥ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯗꯁꯨ ꯃꯍꯥꯛꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯦꯜꯂꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯗꯣꯡ ꯑꯗꯣ ꯏꯕꯦꯜꯂꯩꯗ ꯃꯃꯤꯠ ꯑꯗꯣ ꯁꯥꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯌꯦꯡꯂꯤ꯫ ꯏꯕꯦꯜꯂꯩ ꯍꯧꯗꯣꯡ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯇ ꯆꯠꯈ꯭ꯔꯒ ꯃꯣꯍꯣꯟꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯇ ꯇꯨꯃꯤꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯏꯕꯦꯜꯂꯩ ꯏꯄꯥ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗꯁꯨ ꯃꯋꯣꯟ ꯈꯟꯖꯔꯛꯏ꯫
matam aduda haudongdo ibeleyda munna yenglaba matungda amutang ngiyaw lawna khongamli matam aduda ibeleyna karino sidi migi khonjelda hairakadra hairaka haudong asina oina mahaki hainabi khukongda khongnamlaga chakribasina kanigino khalladuna ibeley haudong adugi matungda inarakli asumda mahakna inarakpa matamda ibeleygi mamangda chakliba haudong ado hanna phawu yenglamdana mohona tumliba phamung adomda parap sangsilakli aduga mahakna mohon ki phamliba phamang haibadi tumliba aduda mat phallawna songkhatlaga mohon ki mathakta phamli matam aduta mohon do mamit khangpang pangthorei karinoi gi thakta phamlukliba sibo haiduna asumna mohonna yengduba matamda haudung amubi ama mamit ilang langlaga mahaki maikaida yenglaga phamlambadu urubada mohonti khakprek khangduna lawki matam aduta mohon ke mathakta phamliba haudong amubia to phallawna leimaja chongtharaga budung chenki matam aduta ibeleina mohonda kidana bagida makta wafam singa to loina maktamduna khanghalli madu tabada mohondi mai hauna saukhri nahanga lai sanaraga aibu kange khaliba karigino nahanga tawriba thabak asi khwaidagi phattaba thabak ni haiduna sairi matam aduta ibeleina aina tawriba thabak ase phagera pharoira ibani matam khara hingduna leminarabadi yaraba natro haiduna hangli maduda mohon tumina dumak laikhrei masike matung ibeleina mohonda adu pharese ai mapandal thamawriba mayamdo amutang loisalugi ki lai tainariba do loisalugi ki lai khurambadu loisalugi ki hairam laga ibelei parap thoki mahana adumna tholakpada yamna kiraba othok pasakta mama thengnari madudi makhoi imungdagi thokiba ngasai mahangna lai khurambada yaukhiba haudung amubia to makok ato kakatlaga masaga mangaka tongan taduna hekliba lai adugi mathakta ihingna hingsaduna taraga leiramki mamit aduna ibirine lakliba adomda mamit aduna sangtrik yengduna leiri madu ubada ibil leiti kiba amati pakhatpana loiri karino tawriba sibo kanana tawriba jano haiduna mahakti pakhat khibana loirabani matam aduta ibelei tamatam changchenduna manakta phamthai akoiba aduta koilei leidinu yengli kana leibage haiduna adubu kanasu leibadi udi madugi matung ibelei tawriba tabakata loisallaga aroibagi lairona do solomlaba matung ta mahak thang soriya du paiduna imung lomda changkhiga tawrakpada thang soriya do chanap lawi haiduna mahakna munna yengsilubada thang soriya do i ngaga taiduna leiramlei madu ubada ibelei khangprek khangduna thang soriya do leimaiga thadaki matam aduda thang soriya do leimaiga takhaga jungduna leikhi masidagi ibeleina thang sori adu tapna lokhlaba matungda mahak maning lomda parap lakli aduga thang soriya do maningda leiramba ising kharana sena samthoklaba matungda imung lomda sangakhi masigi matung ibelei mohon ki manakta sangsilakli aduga hakchang khara nungairabra haiduna hangi matam aduta mohon hoisu haidi maisu haidi ibelei da mitto sangtrik yengaga tumina dumak lei ibelei mohon sounding libra haiduna wakhanda khalli aduna mahak thoina hena wa khomludri tumina dumak mahak chu leiri yum ke maning thong lon sallamle mamang thong lon salli numit aduki ahinga duma hawkiduna nong alamdagi matam choksalakli matam aduta ibelegi yumgi nakanda haudung amana khongbagi makhol ama hairap takhi madu tabada ibelei mikap khangthok tholakli mahaki mapuroiba mohongi mamaida yengak matamda mohondo mamit pangthoklaga mangonda madumak yengdon leiramli matam aduta ibeleina karino tawribadubo aingonda adukuna yenglibadubu karigino haiduna mohonda hangi matam aduta mohondo ibeleina adumna hairuba adugira khangdi mamittu uisallaga tumina muk laikhrei masidagidi ibelei mahak yumgi thabaing khang khara ayuki tawri aduga amaiba bugungi manakta sattuna haudum amubi aduna bangak tattuna tarambaki matangda hairuki haiduna mahak sem sari matam aduta mohondo itha thadana yamna kanna laukhlaki ngahan makhairi mohonse asumna khak laukhidabani aduga mahak wa ngangda phawa yamna wana ngangribani lawba ngambaki pangal mongonda leitribani adubu ngasidi yamna kanna laukhlakba aduta ibelei kaidoraba jatno haiduna tabli chensilai
asumna mahakna sinsilakpada Mohondo khongrai chanduna phamlaga phamung adugi mathakta mahak mangak ado amuk nongkhat amuk nontha mangak to amuk tawduna leiramgi aduma leirampa aduta ibelai chinchinduna kari torobagi nangbo haiduna hanglui matamada Mohonna ai kaisu tawdi ai hojikti ning tamlabani aina tawningba thabak khodimak tawgadoribani haiduna matomta supono kanno I Taroliba Mohongi Matau aduta ibelai singnaba amadi pakhatpa amaga loinana amayo bugungi manakta chattapa yadre haiduna mahak parap loisilakli matam aduta Mohonna kadai chake haibalo nangbo haiduna hangakli maduta ibelaina asida thabak amata chalukhigi karino matorokle somda asom naharam laga ibelai parap mapalomda thokhige tawi matam aduta Mohonna hoi Nangna amaba bugungi manakta chatlaga wa tanarabasu hantak mukti nahaki napuroiba Mohonse kanba ngamgadaba nati adugi mahutta nahakna aina pamjaba sakthak oina pibana hena fagani madu pirabati nahaki napuroiba se thadokpiramgi adumna hairakpa adutta ibelaina kari karamba oirabano haidona hangi matam adutta hauji Mohongi masada changliba laim aduna hoi aduri atai karisunati nahaki thawai mirel adubani adumna hairakpaduda ibelaidi swai lauri mahakna hairi kari tawbagi aigi thawai mirel pugadoribano aigi matam jamna wadi haiduna tamli wafam madu tabata Mohonna adu oirabadi phari nangi napuroiba oiriba Mohonna se aina mahapu manghanba tari asumna hairamlaga Mohongi khawrigado masa matomta methat charakli adumna torokpa aduta ibelai tawphom khanglamdi karinungi lai khurumjarubaro haiduna mawon khalakli masigi matung Mohonna ibelaita kari khalibano aina haiki wafam adu nahak jarabra haiduna hangakli matam aduda ibelaina hoi haiduna yakhre masigi matung ibelaido khonglai thuna Mohonbu ningthina leremnabagidamak haramlaga mahak bugungi mayum tamna chelakhi masigi matung hojikti ibelaido bugungi mayum jorabata thokiba thoktoksing adugi matangda loinamak wari liduna khangalli wari singado tarabada bugunna oi nangbu lairon sonbada ningthina sonkhibro asomna hanglakpaduta ibelaina hoi sonkhi haiduna khummi matamaduda bugunna phare adu oirabadi nahak lewa ado amuk ta thirau chumbri yenge haiduna thihelakli matam aruda ibelaina chumle khanduna thiriba lewa mantra sing adugi marakta khwaidagi hena sathiba amadi kauthopa suya daba mafam khara mahana kauthokre maramaduna mahakna lairon adu lana sole haibasi bugunna khangki adubu bugun wafam mato haidoklamdi maramdi ibelai wakhal nungai khiroi amadi ki khrani kladuna duga maromda bugunna ibelai amadi Mohon ahalgi matam oiraklabanina makhoina bu kaya unkoina hingdugabano duga makhoina hingliba sisu masa masu semgadaba watli aduna makhoigi thabak loidri matam khara hingkhige haibagi wafam su leitabanina makhoidi tabang pana sida sikhrabasu yarabani khallubada bugunna wafam mado haidok ludri karigumbada gubugunna wafam madu haidok lambat taragati ibelai awoibamakisu wakhal nungairodoribani aduga yum aduda leibasu kigadoribani aduga amaromdana ibelai tawruba thabak aduna hojikti Mohonsu kangkhallaktuna makhoyani matam kharati nungaina laminagadoribani maram masina bugunna wafam mase losinkhre adugi mahutta bugunna ibelai tawbada soikrabadagi kokthokluroba laimu ado madugi chathak oinanabagidamakta mahakna haiki ibelai nangna tawriba poto mahai yalein hei adubune hei nangna tawriba thabak asei lai amagi mateng loribani nangna mateng loruriba lai adugi chathakti numit khudingi tamdabadi yaroine ko adumna hairakpaduda ibelaina sodina tamgani kari chathakno haiduna hangli matam adutta bugunna adudi atei karisumnati numit khudingi chak chatum ama aduduga nga machet lama yawhangadabani nga ado ama hektamak jai tawgadabu nga ado ahingba oigadabani hairi aduga thangja numit khudingiri nakhoina katpa matamda nakra amamam yawgadabani nakra adusu ahingba oigadabani ko
ꯑꯗꯨꯒ ꯉꯀ꯭ꯔꯥ ꯑꯗꯨ ꯅꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯈꯤꯕ ꯍꯥꯏꯕꯗꯤ ꯍꯧꯗꯣꯡꯕꯨ ꯀꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯂꯤ ꯀꯛꯇꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯠꯊꯣꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯅꯍꯥꯛꯅ ꯂꯦꯞꯇꯅ ꯇꯧꯔꯤꯕ ꯃꯈꯩ ꯅꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯣꯍꯣꯟꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯜꯂꯩꯅ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯉꯛ ꯀꯛꯇꯨꯅ ꯁꯤꯔꯝꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯨꯟꯅ ꯃꯗꯨ ꯑꯐꯕꯅꯤꯅꯦ, ꯂꯥꯏ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨ ꯆꯥꯈ꯭ꯔꯕꯅꯤꯅꯦ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯍꯧꯗꯣꯡ ꯑꯗꯨ ꯆꯥꯈ꯭ꯔꯕꯅꯤ, ꯑꯗꯨ ꯐꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯈꯪꯅꯤꯡꯕ ꯂꯩꯔꯕꯁꯨ ꯍꯌꯦꯡꯂ ꯀꯔꯤꯅꯣꯃ ꯑꯃꯨꯛ ꯂꯥꯛꯎ꯫ ꯉꯁꯤꯒꯤꯗꯤ ꯌꯦꯡꯉꯨꯇꯨ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯩ ꯅꯉꯣꯟꯗ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯄꯨꯡ 10 ꯅꯪꯅꯅꯕ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯅ꯫ ꯉꯁꯤꯒꯤꯗꯤ ꯌꯧꯔꯣꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯜꯂꯩ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ, ꯃꯗꯨꯗꯤ ꯃꯣꯍꯣꯟꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯜ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦꯜꯂꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯠꯇꯦ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯩꯗꯣ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯃꯕꯨꯡꯕꯨ ꯈꯔ ꯐꯕꯤꯔꯕ꯭ꯔꯣ? ꯐꯕꯗꯨꯅꯕꯨꯅꯤꯅꯦ ꯐꯝꯂꯤꯕꯁꯦ꯫ ꯉꯥꯏꯈꯣꯅꯦ, ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯈꯔ ꯄꯣꯛꯏ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯁꯦꯟ ꯀꯛꯀ ꯂꯩꯕ꯭ꯔꯣ? ꯉꯥ ꯂꯩꯔꯒ ꯆꯥꯁꯤꯗꯅꯗꯣ꯫ ꯃꯣꯍꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯜꯂꯩꯅ ꯀꯔꯤꯒꯤ ꯂꯩꯇꯅꯤ, ꯄꯩꯁꯥ ꯂꯩ ꯄꯩꯁꯥ ꯂꯩ, ꯑꯩ ꯉꯥ ꯂꯩꯔꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯦꯜꯂꯩ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛ ꯉꯥ ꯂꯩꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯍꯅꯨꯕꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯑꯩꯕꯨ ꯑꯁꯨꯛ ꯊꯨꯅ ꯀꯟꯈꯠꯂꯛꯂꯤꯕꯁꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯏ ꯑꯃ ꯇꯥꯏꯅꯈꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯚꯨꯠ ꯄ꯭ꯔꯦꯠꯀ ꯁꯥꯟꯅꯔꯕ ꯖꯥꯠꯂꯥ? ꯑꯣꯏꯗꯦꯍꯦ, ꯚꯨꯠ ꯁꯥꯟꯅꯒꯦꯔꯥ ꯂꯥꯏ ꯁꯥꯟꯅꯒꯦꯔꯥ, ꯑꯩꯈꯣꯏꯅꯕꯨ ꯍꯤꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯒꯕꯅꯣ? ꯚꯨꯠ ꯄ꯭ꯔꯦꯠꯅ ꯍꯥꯠꯂꯒ ꯍꯥꯠꯇꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯗꯤ ꯁꯤꯒꯗꯕ ꯃꯇꯝ ꯋꯥꯠꯂꯤ, ꯏꯆꯥ ꯁꯦꯝꯒꯗꯕ ꯏꯁꯨ ꯁꯦꯝꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯕ ꯄꯨꯟꯁꯤꯁꯤꯗ ꯑꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤ ꯊꯣꯛ ꯁꯤꯗꯣꯛꯑꯦ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯂꯥꯏꯔꯩꯕꯥꯛꯇ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯒ ꯂꯩꯔꯨꯕꯅ ꯍꯦꯟꯅꯕꯨ ꯐꯔꯕ ꯖꯥꯠꯅꯤꯗ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯣꯟꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯆꯨꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯐꯤꯔꯣꯟ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯐꯤ ꯑꯗꯨꯕꯨ ꯐꯗ꯭ꯔꯪ ꯂꯥꯎꯅ ꯀꯟꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯣꯍꯣꯟꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯃꯥꯗꯤ ꯆꯠꯈ꯭ꯔꯕꯗꯥꯏꯅꯦ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯅꯪꯕꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯃꯣꯍꯣꯟꯅ ꯑꯗꯨꯝꯅ ꯀꯧꯔꯤꯕꯗꯨ ꯏꯃꯨꯡꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯇꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯣꯍꯣꯟ ꯏꯃꯨꯡꯗ ꯀꯩꯗ ꯐꯤꯔꯣꯟ ꯇꯥꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯣꯛꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯏꯕꯦꯜꯂꯩꯁꯨ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯉꯥ ꯑꯗꯨ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ, ꯊꯥꯎ, ꯇꯤꯜꯍꯧ ꯆꯅꯝ ꯄꯨꯝꯅꯃꯛ ꯂꯩꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯃꯣꯍꯣꯟꯅ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯥꯡꯉꯨ, ꯑꯩꯁꯤ ꯆꯥꯛꯁꯤ ꯈꯪꯂꯥꯝ ꯂꯥꯝꯁꯤꯜꯂꯛꯏꯅꯦ꯫ ꯑꯩ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕ ꯇꯧꯈꯤꯒꯦꯀꯣ꯫ ꯑꯗꯨꯝꯅ ꯃꯣꯍꯣꯟ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯜꯂꯩꯗꯤ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯣꯍꯣꯟꯗ ꯌꯦꯡꯂꯒ ꯂꯩ꯫ ꯃꯣꯍꯣꯟꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯪꯕꯨ? ꯆꯥꯛ ꯊꯣꯡꯂꯨꯔꯣ ꯍꯥꯏꯔꯒ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯜꯂꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯝꯂꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤ ꯈꯛꯇꯃꯛ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯔꯨꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯃꯣꯍꯣꯟꯒꯤ ꯅꯨꯄꯤ ꯏꯕꯦꯜꯂꯩꯗꯤ ꯉꯛꯄꯗ ꯊꯦꯡꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩꯅ ꯏꯔꯨꯗꯤ ꯏꯖꯔꯨꯔꯅꯨ, ꯍꯌꯦꯡ ꯑꯣꯏꯅ ꯏꯖꯔꯣ, ꯉꯁꯤꯗꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯀꯟꯈꯠꯄ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯏꯖꯔꯨꯔꯅꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯍꯣꯟꯅ ꯌꯥꯗꯦ꯫ ꯃꯁꯥꯗꯣ ꯏꯐꯥ ꯐꯥꯖꯤꯜꯂꯤ, ꯆꯅꯞ ꯂꯥꯎꯔꯤ, ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯏꯔꯨꯖꯊꯣꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯣꯍꯣꯟ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯛ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤ꯫ ꯏꯕꯦꯜꯂꯩ ꯃꯣꯍꯣꯟꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤꯕꯗꯣ ꯁꯤꯡꯅꯗꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯉꯥ ꯆꯥꯛ ꯑꯗꯣ ꯏꯃꯨꯡꯗ ꯊꯅꯝꯂꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯦꯜꯂꯩ ꯉꯥ ꯆꯥꯛ ꯑꯗꯨ ꯊꯅꯕ ꯃꯇꯨꯡꯗ ꯃꯣꯍꯣꯟꯅ ꯂꯩꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯗꯣ ꯏꯔꯨ ꯂꯨꯖꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯕꯦꯜꯂꯩꯅ ꯃꯍꯥꯛꯅ ꯍꯣꯡꯗꯣꯛꯅꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ "ꯌꯥꯔꯦ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯨꯔꯣꯅꯦ ꯅꯪꯕꯣ." "ꯅꯠꯇꯦ, ꯑꯩꯕꯨ ꯆꯥꯛꯁꯤ ꯂꯥꯝꯕꯅ ꯂꯣꯏꯔꯦꯗ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯜꯂꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥ ꯆꯥꯛ ꯑꯗꯣ ꯁꯦꯝ ꯁꯥꯕ ꯇꯧꯔꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯈ꯭ꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯏꯕꯦꯜꯂꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯣꯍꯣꯟꯁꯨ ꯆꯥꯛꯇꯣ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯉꯥꯏꯔꯤ꯫ ꯋꯥꯈꯜꯁꯨ ꯖꯥꯠ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯉꯛꯆꯔꯤ꯫ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯅ ꯃꯉꯣꯟꯗ ꯂꯥꯛꯂꯤꯕ ꯄꯥꯡꯒꯜ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯖꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ "ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ "ꯆꯥꯛꯇꯣ ꯊꯤꯗꯣꯛꯂꯝꯃꯣ, ꯑꯩ ꯆꯪꯉꯛꯂꯒꯦ" ꯍꯥꯏꯔꯛꯂꯤ꯫ ꯏꯕꯦꯜꯂꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯣ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯃꯣꯍꯣꯟ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯏꯕꯦꯜꯂꯩꯒ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯏꯕꯦꯜꯂꯩꯅ ꯆꯥꯛ ꯈꯔ ꯆꯥꯔꯕꯁꯨ ꯃꯣꯍꯣꯟꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯗꯕ ꯑꯃꯗꯤ ꯁꯨꯡꯆꯥ ꯆꯥꯗꯕꯗꯒꯤ ꯏꯕꯦꯜꯂꯩꯁꯨ ꯆꯥꯈꯤꯗꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯗꯨꯒ ꯆꯥꯕ ꯇꯥꯔꯕꯁꯨ ꯐꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯏꯜꯂꯒ ꯆꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯝꯕ꯭ꯔꯥꯡꯅꯅ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯕ ꯑꯁꯤꯗ ꯏꯕꯦꯜꯂꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔ ꯑꯁꯨꯃꯛ ꯍꯧꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯕꯨꯒꯨꯟꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯏꯕꯦꯜꯂꯩꯅ ꯆꯥꯛ ꯆꯗꯨꯝ ꯑꯃ ꯉꯥ ꯃꯆꯦꯠ ꯑꯃ ꯊꯥꯗꯣꯛꯄ ꯂꯦꯞꯇꯦ꯫ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯀ꯭ꯔꯥ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯥꯂꯤ ꯀꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯏꯗꯣ ꯇꯥꯏꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯣꯍꯣꯟꯁꯨ ꯃꯁꯥ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯐꯅꯌꯥꯝ ꯀꯟꯈꯠꯇꯨꯅ ꯍꯤꯡꯈꯣꯜ ꯁꯝꯕꯟ ꯁꯨꯕꯁꯨ ꯉꯝꯖꯔꯛꯂꯕꯅꯤ꯫ ꯏꯕꯦꯜꯂꯩ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯀꯩꯊꯦꯜꯗ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯔꯤ꯫ ꯂꯩꯀꯥꯏꯗꯒꯤ ꯇꯤꯛꯂꯨꯔꯒ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯌꯣꯜꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯣꯍꯣꯟ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯏꯕꯦꯜꯂꯩ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝꯗꯣ ꯃꯍꯥꯛꯅ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯕꯦꯜꯂꯩ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ "ꯑꯥꯏ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯈꯔ ꯉꯜꯂꯤꯗ? ꯄꯣꯠ ꯆꯩꯗꯣ ꯄꯣꯠꯁꯤꯠ ꯁꯥꯠꯁꯤꯠ ꯈꯔ ꯐꯖꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯃꯣꯍꯣꯟꯅ ꯃꯥꯅ ꯊꯥꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯔꯅꯤ ꯑꯗꯨꯅ ꯃꯈꯣꯡ ꯁꯣꯝꯅ ꯁꯣꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯃꯣꯍꯣꯟꯅ ꯍꯥꯏꯔꯨꯕꯗ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯁꯠ ꯂꯦꯞꯂꯒ "ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯂꯥꯛꯈꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ?" ꯑꯁꯨꯝꯅ ꯃꯣꯍꯣꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯡ ꯁꯣꯝꯂꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯅ ꯅꯤꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯣꯍꯣꯟ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯌꯨꯛ ꯑꯁꯤꯗꯕꯣ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯟꯊꯣꯡꯂꯣꯝꯗ ꯏꯕꯦꯜꯂꯩ ꯆꯪꯉꯛꯂꯤꯕꯗꯨ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯏꯕꯦꯜꯂꯩꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩ ꯃꯁꯥꯗꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯏꯈꯟ ꯈꯟꯗꯅ ꯃꯍꯥꯛ ꯒꯝ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯣꯍꯣꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯍꯥꯛ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯏꯕꯦꯜꯂꯩꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯕꯦꯜꯂꯩꯁꯨ ꯈꯪꯏ ꯃꯣꯍꯣꯟꯅ ꯊꯕꯛꯀ ꯑꯃꯠꯇ ꯇꯧꯗꯕ ꯃꯈꯩ ꯏꯕꯦꯜꯂꯩꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩꯅ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯨꯗ "ꯍꯣ, ꯀꯔꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯣꯍꯣꯟꯅ "ꯍꯥꯏ, ꯅꯪꯒ ꯁꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ. ꯁꯤꯂꯥꯎ ꯐꯝꯃꯨ. ꯀꯔꯤꯅꯣ ꯅꯪ ꯉꯁꯤꯗꯤ ꯀꯩꯊꯦꯜꯁꯤ ꯉꯟꯅ ꯀꯨꯝꯃꯛꯏꯗ? "ꯍꯣ, ꯑꯩꯅ ꯄꯣꯔꯛꯄ ꯄꯣꯠꯁꯤꯡꯗꯣ ꯃꯣꯏ ꯀꯔꯤꯅꯣ ꯍꯌꯦꯡꯒꯤ ꯆꯥꯛꯆꯥꯅꯕ ꯍꯥꯏꯕ꯭ꯔꯥ ꯎꯁꯣꯞ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯌꯦꯗꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯗ ꯉꯁꯤꯗꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯏꯕꯅꯤ." "ꯅꯠꯇꯦ, ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯁꯤ ꯍꯥꯏꯕꯣ?" "ꯍꯥꯏ, ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ. ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯃꯈꯣꯡ ꯁꯣꯝꯂꯤꯉꯩ ꯅꯥꯄꯤ ꯃꯜꯂꯤꯉꯩ ꯑꯁꯤꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯪ ꯗꯪ ꯂꯥꯛꯏ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯁꯨ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯒꯤ
ꯑꯩꯅ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ ꯍꯥꯏꯗꯅ ꯉꯥꯎꯆꯠꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯡ ꯁꯣꯝꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯑꯩꯅ ꯃꯥꯏꯁꯦ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯅꯤꯃ ꯑꯗꯨꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯅꯠꯇꯦ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯒꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯅꯥꯕꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯪꯕꯨ ꯕꯨꯠ ꯄꯦꯠꯀ ꯀꯧꯊꯣꯛꯂꯒ ꯁꯥꯟꯅꯈꯤꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯝꯅ ꯃꯣꯍꯣꯟꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯏꯕꯦꯜꯂꯩꯅ ꯌꯥꯝꯅ ꯅꯥꯆꯨꯡꯗꯅ ꯑꯃꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯕꯨꯠ ꯄꯦꯠ ꯀꯥꯏꯅ ꯏꯃꯥꯅ ꯄꯣꯛꯄꯗꯩꯕꯨ ꯎꯖꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯇꯁꯦꯡꯕꯒꯤꯁꯨ ꯏꯕꯦꯜꯂꯩꯗꯤ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯁꯣꯟꯈꯤꯕ ꯂꯩꯋꯥ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏ ꯑꯗꯣ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯕꯨꯠ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯏꯕꯦꯜꯂꯩꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯒ ꯕꯨꯒꯨꯟꯅꯁꯨ ꯍꯥꯏꯗꯣꯔꯛꯈꯤꯕ ꯂꯩꯇꯦ ꯕꯨꯒꯨꯟꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯔꯦ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯔꯛꯈꯤꯕꯅꯤꯅ ꯏꯕꯦꯜꯂꯩꯅꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯃꯍꯥꯛꯅ ꯈꯣꯏꯔꯝꯂꯤꯕꯗꯣ ꯑꯐꯕ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯇꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯛꯂꯨꯔꯕꯗꯤ ꯀꯧꯊꯣꯛꯂꯤꯕ ꯃꯤ ꯑꯗꯣ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯕꯨꯒꯨꯟꯅꯗꯤ ꯈꯪꯂꯤꯕꯅꯤ ꯏꯕꯦꯜꯂꯩ ꯑꯃꯗꯤ ꯃꯣꯍꯣꯟꯅꯗꯤ ꯈꯪꯖꯕ ꯅꯠꯆꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯏꯕꯦꯜꯂꯩꯅꯁꯨ ꯑꯗꯣꯝꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗ ꯃꯣꯍꯣꯟꯅꯁꯨ ꯐꯔꯦ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯁꯣꯏꯕ ꯂꯩꯔꯝꯂꯒꯅꯤ ꯐꯔꯦ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯣ ꯑꯩꯁꯨ ꯃꯁꯤ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯏꯕꯦꯜꯂꯩ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯣꯍꯣꯟ ꯑꯃꯗꯤ ꯏꯕꯦꯜꯂꯩ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯃꯣꯍꯣꯟꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯜꯂꯩꯅ ꯃꯣꯍꯣꯟꯗ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨꯅꯦ ꯏꯆꯥ ꯑꯃꯇꯪ ꯏꯁꯨ ꯑꯃꯇꯪ ꯂꯩꯖꯔꯕꯗꯤꯅꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ ꯃꯣꯍꯣꯟ ꯈꯪꯉꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯕꯦꯜꯂꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯃꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯣꯍꯣꯟꯅ ꯑꯩ ꯂꯩꯇꯕꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯒꯨꯂꯥꯝꯖꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯀꯜꯂꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯅ ꯐꯣꯔ ꯑꯃꯨꯛ ꯀꯥꯞ ꯒꯨꯂꯤ ꯑꯃꯨꯛ ꯆꯥ ꯌꯨ ꯑꯃꯨꯛ ꯊꯛ ꯃꯄꯥꯁꯤꯡꯁꯤ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯦ ꯃꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯟꯊꯔꯦꯗꯅꯀꯣ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯦ ꯀꯩꯅꯣ ꯂꯩꯅꯥ ꯄꯛꯑꯦ ꯍꯥꯏꯗꯅ ꯃꯗꯨꯁꯨ ꯑꯃꯨꯛ ꯂꯩꯀꯥꯏ ꯑꯁꯤꯅ ꯁꯨꯡꯅ ꯁꯛꯅꯕꯤꯗ꯭ꯔꯦ ꯃꯆꯥꯗꯨꯅ ꯕꯣꯔꯗꯤꯡꯗ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯆꯥꯗꯨꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯤꯁꯥ ꯄꯁꯥꯁꯦ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯔꯤꯅꯦ ꯃꯣꯏꯒꯨꯝꯕ ꯄꯣꯛꯇꯣꯏ ꯁꯔꯨꯛ ꯄꯣꯛꯇꯕꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯑꯩꯒꯤ ꯃꯔꯨꯞꯇꯨꯅ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕꯗ ꯇꯠꯇꯅ ꯍꯥꯏ ꯏꯇꯥꯎ ꯅꯪꯅ ꯑꯁꯨꯝꯅ ꯅꯆꯥꯅꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯑꯩꯅ ꯏꯆꯥ ꯏꯁꯨ ꯌꯥꯏꯕꯗꯉꯥꯏ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯆꯍꯤꯒ ꯃꯇꯥꯡ ꯆꯥꯅꯗꯅ ꯍꯅꯨꯁꯜꯂꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯝꯈ꯭ꯔꯕ ꯃꯣꯏ ꯃꯌꯥꯝꯗꯨꯒ ꯈꯜꯂꯨꯔꯕꯗꯤꯅꯦ ꯄꯣꯛꯇꯕꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯗꯨꯝꯅ ꯃꯣꯍꯣꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯕꯦꯜꯂꯩꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯐꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯍꯣꯏꯗ ꯅꯨꯡꯉꯥꯏꯕꯁꯤꯡ ꯎꯔꯒꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯗꯧꯕ ꯍꯦꯛ ꯃꯥꯟꯕ ꯑꯋꯥꯕ ꯃꯤ ꯎꯔꯒꯅ ꯀꯔꯤ ꯀꯥꯟꯅꯅꯕ ꯍꯦꯛ ꯈꯟꯗꯣꯛꯄ ꯃꯍꯧꯁꯥꯅꯤ ꯃꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯈ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤꯗꯤ ꯂꯩꯊꯣꯛꯂꯨꯒꯅꯤ ꯀꯥꯟꯅꯗꯕ ꯊꯕꯛꯇꯅꯦ ꯑꯩꯈꯣꯏ ꯃꯊꯥ ꯁꯥꯖꯜꯂꯒꯨꯝꯁꯤ ꯃꯣꯍꯣꯟ ꯑꯃꯗꯤ ꯏꯕꯦꯜꯂꯩꯅ ꯋꯥꯔꯤ ꯑꯗꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯆꯪꯁꯜꯂꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕꯗꯨꯕꯣ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯅꯣ ꯑꯗꯨꯝꯅ ꯃꯣꯍꯣꯟꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕ ꯋꯥꯡꯃꯗꯒꯤ ꯍꯧꯗꯣꯡ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯈꯣꯡꯂꯤꯕꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯉ꯭ꯌꯥꯎ ꯍꯥꯏꯅ ꯈꯣꯡꯕ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯡꯅ ꯆꯤꯡꯂꯒ ꯃꯈꯣꯜ ꯑꯗꯣ ꯈꯣꯟꯁꯤ ꯇꯥꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯈꯨꯈꯣꯡ ꯑꯗꯨ ꯃꯣꯍꯣꯟꯅ ꯄꯣꯛꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯏꯕꯦꯜꯂꯩꯅꯁꯨ ꯍꯧꯖꯤꯛ ꯍꯧꯗꯣꯡꯅ ꯈꯣꯡꯂꯤꯕ ꯈꯨꯈꯣꯡ ꯑꯗꯣ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯤ ꯃꯗꯣ
ꯍꯨꯏꯁꯤꯡꯅ ꯈꯣꯡꯂꯝꯂꯒ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯈꯣꯡꯂꯒ ꯀꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣꯅꯦ? ꯈꯨꯈꯣꯡ ꯊꯤꯅ ꯈꯣꯡꯂꯦꯗꯀꯣ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯃꯣꯍꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯅꯥꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅꯣꯅꯦ? ꯍꯩ ꯆꯠꯂꯨꯅꯦ ꯍꯩ! ꯑꯁꯨꯝꯅ ꯇꯥꯜꯂꯨꯕ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯃꯣꯍꯣꯟꯗ ꯃꯃꯤꯠ ꯑꯗꯣ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯣꯜꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯔꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯣꯅꯦ ꯑꯁꯤꯕꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯧꯗꯣꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛꯇꯃꯛ ꯂꯥꯛꯂꯕ! ꯑꯁꯨꯝꯅ ꯉꯥꯡꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯒ꯭ꯔꯣꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯣꯏꯖꯔꯤꯕ ꯍꯧꯗꯣꯡ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯣꯍꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯥꯡꯗꯨꯅ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯣꯍꯣꯟꯅ ꯑꯁꯤꯗ ꯃꯄꯥꯟꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯇꯥꯟꯈ꯭ꯔꯒ ꯑꯩꯒꯤ ꯂꯩꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕꯤꯁꯤ ꯂꯩꯔꯝꯕ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯥꯡꯉꯨꯔꯦꯗꯅ ꯑꯩꯗꯤ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯁꯤꯁꯨꯅꯦ ꯃꯤ ꯈꯪꯒꯟꯕꯗꯤ ꯍꯩꯈ꯭ꯔꯄꯣꯠꯅꯤ꯫ ꯍꯩ ꯂꯥ! ꯑꯁꯨꯝꯅ ꯃꯣꯍꯣꯟꯅ ꯍꯧꯗꯣꯡ ꯑꯗꯣ ꯃꯣꯍꯣꯟꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯨꯕꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯣꯍꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯁꯥ ꯑꯗꯣ ꯆꯣꯡ ꯐꯟꯗꯨꯅ ꯆꯠꯈꯤꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯤꯅꯕꯒꯤ ꯁꯥꯖꯦꯜ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯃꯥ ꯐꯨꯕ ꯂꯥꯛꯄ ꯃꯤ ꯑꯣꯏꯅ ꯈꯜꯂꯨꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯝꯈꯠꯀꯦ ꯇꯧꯔꯨꯕꯗ ꯍꯧꯗꯣꯡ ꯑꯗꯣ ꯈꯨꯇꯨꯞ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯤ꯫ ꯈꯔ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯃꯣꯍꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯈꯣꯡꯂꯝꯂꯒ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯔꯤ ꯍꯧꯗꯣꯡꯅꯣꯅꯦ ꯑꯁꯤꯕꯣ? ꯈꯪꯉꯥꯏ ꯈꯪꯖꯤꯜꯂꯨꯅ ꯍꯦꯛ ꯇꯧꯔꯗꯅ! ꯍꯩ ꯆꯥꯛꯇꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯏꯕꯦꯂꯩꯅ ꯆꯥꯛꯇꯤ ꯂꯣꯏꯔꯦ, ꯊꯤꯔꯛꯇꯧꯗ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯑꯗꯣ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯉꯁꯤꯗꯤ ꯏꯕꯦꯂꯩꯅ ꯂꯥꯏꯒꯤ ꯆꯥꯛ ꯇꯣꯛꯄꯗꯣ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯥꯎꯔꯨꯔꯦ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨꯅ ꯈꯔꯒ ꯃꯈꯦꯜ ꯂꯥꯡꯕꯒ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯏꯕꯦꯂꯩꯅ ꯇꯥꯔꯛꯂꯤ꯫ ꯃꯣꯍꯣꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅ ꯃꯍꯥꯛꯇꯤ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯁꯤꯗ ꯈꯣꯠꯂꯤꯕꯁꯤꯕꯣ? ꯍꯧꯗꯣꯡ ꯅꯠꯇ꯭ꯔꯒꯅ ꯍꯨꯏꯅ ꯈꯣꯠꯂꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯏꯕꯦꯂꯩꯗꯣ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯝ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯏꯕꯦꯂꯩꯅ ꯍꯨꯏꯅꯦ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯠꯂꯤꯕꯗꯨꯗꯤ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯊꯣꯡ ꯑꯗꯣ ꯒꯦ ꯂꯥꯎꯅ ꯍꯥꯡꯇꯣꯛꯎꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯍꯧꯖꯤꯛꯇ ꯈꯣꯠꯂꯝꯕꯗꯨ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯤꯅꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯕꯦꯂꯩꯅ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕꯒ ꯑꯃꯨꯛꯀꯁꯨ ꯈꯣꯔꯣ ꯈꯣꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯑꯃꯨꯛꯀꯁꯨ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯂꯒ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯒꯤ ꯀꯥꯟꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯧꯒꯨꯝ ꯑꯃ ꯐꯪꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯁꯧꯒꯨꯝ ꯑꯃ ꯐꯪꯂꯛꯄ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯣꯟꯊꯣꯛꯄ ꯁꯛꯇꯝ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯀꯣꯛ ꯑꯗꯨꯅ ꯌꯥꯝꯅ ꯄꯤꯛꯄ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯅ ꯄꯨꯡꯃꯨ ꯃꯨꯕ, ꯐꯤꯃꯨ ꯁꯦꯠꯄ, ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯃꯝꯕꯒ ꯑꯣꯏꯔꯤ꯫ ꯏꯕꯦꯂꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯐꯝꯊꯩ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯧꯊꯣꯛꯂꯤꯕꯅꯣ? ꯅꯍꯥꯛꯅꯁꯨ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ, ꯑꯗꯨꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯑꯩ ꯁꯥꯏꯈ꯭ꯔꯦ, ꯉꯁꯤꯗꯣ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯨꯗꯛꯇ ꯆꯥꯛ ꯂꯥꯡꯉꯒ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯥꯏꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯤ, ꯅꯍꯥꯛ ꯑꯣꯏꯅ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯑꯩꯅ
ꯀꯧꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩꯅ ꯑꯩ ꯆꯠꯄ ꯉꯝꯈꯤꯔꯣꯏ, ꯑꯩ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯤ, ꯆꯠꯂꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯏꯕꯦꯂꯩ ꯃꯁꯥꯗꯣ ꯈꯪꯆꯣꯛ ꯆꯣꯛꯊꯔꯛꯏ꯫ ꯊꯕꯥꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗ ꯅꯠꯇꯅ ꯃꯀꯣꯛꯁꯨ ꯆꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯀꯣꯛ ꯑꯗꯣ ꯍꯨꯔꯨ ꯍꯨꯔꯨ ꯉꯥꯎꯁꯤꯜꯂꯛꯄꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯉꯛꯄꯗꯣ ꯌꯥꯝꯅ ꯋꯥꯅ ꯆꯪꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯦꯂꯩ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯍꯤꯞꯊꯩ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯣꯍꯣꯟꯗꯣ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯏꯕꯦꯂꯩꯅ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯃꯣꯍꯣꯟꯗꯣ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ, ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯑꯗꯣ ꯑꯃꯨꯛ ꯎꯏꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯕꯦꯂꯩꯁꯨ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥ ꯇꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯄꯧꯒꯨꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯏ ꯑꯁꯦ ꯀꯔꯝꯅ ꯇꯥꯟꯊꯣꯛꯀꯅꯤ, ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯦꯝ ꯁꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯣꯍꯣꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯏꯕꯦꯂꯩꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤ꯫ ꯑꯗꯨꯗꯨꯒ "ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗꯒꯤ ꯏꯕꯦꯂꯩꯕꯨ ꯇꯠꯇꯅ ꯀꯧꯔꯛꯈꯤ꯫ ꯏꯕꯦꯂꯩ "ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯄꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦꯂꯩꯅ "ꯀꯅꯥꯅꯣ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ "ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ" ꯍꯥꯏꯔꯝꯂꯒ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯂꯩꯕꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯂꯩꯁꯨ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯦꯂꯩꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯅ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯊꯋꯥꯏ ꯃꯥꯡꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯣꯍꯣꯟ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛꯇꯤ ꯉꯟꯇꯥ ꯍꯧꯒꯠꯄꯅꯤꯅ꯫ ꯃꯣꯍꯣꯟꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯊꯣꯡ ꯑꯗꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯊꯣꯡꯁꯨ ꯂꯣꯜꯂꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯡ ꯃꯌꯥ ꯆꯠꯇꯨꯅ ꯊꯤꯔꯛꯄꯗꯗꯤ ꯏꯕꯦꯂꯩ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯤ, ꯃꯌꯥ ꯑꯗꯨꯁꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯃꯣꯍꯣꯟ ꯇꯧꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯕꯦꯂꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯪꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯂꯣꯏꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯣꯂꯣꯏꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯃꯣꯍꯣꯟꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯎꯗꯨꯅ ꯂꯩꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯂꯩꯕꯨ ꯄꯣꯂꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯣꯍꯣꯟꯒꯤ ꯌꯨꯝꯗ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯞꯇꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ "ꯀꯅꯥꯅꯣ ꯑꯁꯤꯗꯤ? ꯀꯅꯥꯅꯣ ꯑꯁꯤꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ꯫ ꯃꯤ ꯂꯩꯈꯤꯗꯕ ꯏꯃꯨꯡꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯅꯕꯅꯤ꯫ ꯏꯕꯦꯂꯩꯅ ꯃꯔꯝ ꯃꯤꯆꯥ ꯆꯥꯗꯅ ꯌꯦꯅꯈꯥꯗ ꯁꯤꯔꯝꯂꯤꯕꯗꯨ ꯂꯥꯏꯑꯣꯛꯅꯔꯒ ꯁꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯕꯦꯂꯩꯁꯦ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏ ꯁꯥꯟꯅꯕ ꯃꯥꯟꯕ ꯃꯑꯣꯡ ꯈꯔ ꯇꯧꯈꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯗꯣ ꯍꯥꯏꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯦꯂꯩꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯤ ꯐꯣꯡꯉꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯃꯥꯡꯒꯣꯜꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯁꯤꯜꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯃꯤꯠ ꯑꯗꯨꯅ ꯉꯡꯁꯪ ꯉꯥꯡꯂꯒ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯄꯗꯣ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ "ꯚꯨꯠꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯌꯥꯝꯁꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡꯅꯥꯎꯗꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯒꯤ ꯊꯣꯡꯅꯥꯎꯗ ꯃꯈꯣꯏꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ "ꯅꯍꯥꯛꯀꯤ ꯋꯥꯈꯜꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ,
ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯎꯗꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯕ ꯉꯝꯂꯔꯣꯏ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯌꯥꯝꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯅꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗꯒꯤ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯨꯃꯥꯡ ꯑꯣꯏꯔꯞꯅ ꯃꯇꯥꯏ ꯊꯪꯂꯤꯕ ꯃꯥꯡꯒꯣꯟꯗ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯇꯞꯅ ꯆꯤꯡꯊꯣꯛꯄꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯪꯉꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯟꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯐꯨ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯂꯥꯎꯔꯨꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕꯗꯣ ꯀꯔꯣꯝ ꯅꯥꯀꯟꯗ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯖꯔꯔꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯍꯩ ꯃꯌꯨꯝꯂꯣꯝꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯃꯣꯍꯣꯟ ꯃꯇꯣꯝꯇ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯕꯦꯂꯩꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯁꯦ ꯆꯥꯅꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯁꯤꯈ꯭ꯔꯕ ꯇꯥꯏꯅꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯣꯟ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯃꯌꯥꯝꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯋꯥꯔꯤ ꯀꯁꯨ ꯁꯥꯏ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅꯁꯨ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯄꯥꯎ ꯇꯝꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯨꯒꯨꯟꯗꯤ ꯈꯪꯏ ꯃꯣꯍꯣꯟꯁꯨ ꯀꯨꯏꯔꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯣꯍꯣꯟꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯕꯦꯂꯩꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯣꯍꯣꯟꯕꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯂꯨꯕꯗꯨ ꯁꯣꯏꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯃꯨꯠ ꯇꯥꯛꯅ ꯍꯥꯠꯄ ꯉꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯈꯔ ꯀꯥꯎꯊꯣꯛꯂꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯨꯠ ꯇꯥꯛꯇꯨꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫